अहानबदा मरिबा पाउ पिजरे मालेमदा इंडियन स्पोर्ट्स ता मांगजल थाना बखनबदा सेंटर अमदि स्टेट की अपनबा थौदांग चंगी हाइना यूथ अफेयर्स एंड स्पोर्ट्स की यूनियन मिनिस्टर अनुराग ठाकुर हाइख्रे अर्जेंटीना की फुटबॉल एसोसिएशन का खुसमनदुना इंडिया की फुटबॉल टीम वर्ल्ड कप क्वालिफाई ओइ बंगमनबा खनबा लेरे हाइना चीफ मिनिस्टर एंड ब्रेन फोंदोख्रे बीजेपी की एमएलए सिंह माना पाइबा फॉर्म सिंह की रिजाइन तौबा तोकनद्रे एमएलए केस रघुमनी सु ngasi मेनेरिदा की चेयरमैन फॉर्म दगी रिजाइन तौख्रे इम्फाल वेस्ट डिस्ट्रिक्ट पुलिस ना जथखिबा अखनबा ड्राइव ता ngasi नॉर्थ एओसी दगे ड्रग यूजर तरागु हमदे फागत पंगमख्रे अमदी रिजर्वेशन की चाकथों निंगथीना पीदे हाइबगी वाहौदा अचुंगी पुंग तरागनिथोय की टोटल सदाउन चथरे मियामगी महौसागी पुंसिदा चाउन अकाइब पीरे खृमजरे दयापति संजमना हौजिक नंगथलगी न्यू टीवी की पाउ पिजरे मालेमदा इंडिया ना स्पोर्ट्स ता मांगजल थाना बहोनबदा सेंटर अमदी स्टेट की अपुनबा थौदांग चंगी हाइना यूथ अफेयर्स एंड स्पोर्ट्स के यूनियन मिनिस्टर अनुराग ठाकुर ना फोंदोख्रे वाफम मसिंग से यूथ अफेयर्स एंड स्पोर्ट्स के यूनियन मिनिस्टर ऑफ स्टेट यूथ अफेयर्स एंड स्पोर्ट्स निशीत प्रमाणिक चीफ मिनिस्टर एंड ब्रेन स्टेट सिंह के स्पोर्ट मिनिस्टर सिंह डेलीगेट अमदी ऑफिशियल कयाना सरुक यादुना इंफॉल की सिटी कन्वेंशन सेंटर दा पांगथोखिबा स्पोर्ट मिनिस्टर सिंह की नेशनल कॉन्फ्रेंस चितन शिविर दा फोंदोखिबने यूनियन मिनिस्टर अनुराग ठाकुर ना थौरम अदुदा वांग ngangaduna hai sana khonabada hena chakot hanaba amadi lamdam asida naha kaya gi punsibu nisa gi ipaktagi kannaba manipur lengang na changsiliba war on drugs campaign asi thagatningai ni campaign asina naha kaya gi punsibu achumba maikai da purakpa ngamlagani mahakna hai india pumbada khelo india center lisingamaga chamanga sagatnaba pandam thamle khelo india scheme na india gi atai state sing gitanatana manipur gi indigenous sports pu malem gi thakta pukhatpa ngamle haikhe इंडिया की साना खोनबगी लमदा मिसिंग यामदबा मणिपुर की सानारोइसिंगना मालेम की फंबाक्ता पुरकलिबा मिंगचट कयागी मतांगदसु यूनियन मिनिस्टर अनुराग ठाकुरना सिंथाखे स्पोर्ट्स की लमदा इंडिया लेंगांगना पीरिबा स्कॉलरशिप पेंशन अमदी अतै खुदोंग चाबा कया डिजिटल अमसुंग ऑनलाइन की खुथांगदा फंगलगनी हाइनसु महांगना मखाताना फोंदोखे ngasi pangthokiba national conference adugi discussion session da union minister na national amasung international level olympic amadi paralympic ta ehenba meeting changnaba center amadi state ki delegate amasung official singi puning tingsin khe various stakeholders. We'd like to see the respective models of your states, what you're doing in the field of sports and youth affairs, your policies, strategies, which can be shared and replicated in other states. It is of the utmost significance that this Chintan Shivar has been organized in this beautiful state of Manipur, where we're also coming up with the first national sports university. And I'm grateful to the Honorable Prime Minister who has sanctioned this university for the state of Manipur. The work is in progress. Approximately 900 crore rupees will be spent to create this beautiful university in this part of the country. If you see, the Prime Minister has set the tone of the conference. थौरम अदुदा वांग लदुना चीफ मिनिस्टर एंड ब्रेन हाई अर्जेंटीना की फुटबॉल एसोसिएशन का खुसमनदुना इंडिया की फुटबॉल टीम वर्ल्ड कप क्वालिफाई ओइबा ngamnaba khanaba leire यूनियन स्पोर्ट्स मिनिस्ट्री ना मतेंग पांगलबदे इंडियन फुटबॉल टीम सोइदना वर्ल्ड कप क्वालिफाई ओइबा ngamgani हिरम असिगा मरी लेनना मथौक ताबा थबक सिंग पाइखटपिना बसो यूथ अफेयर्स एंड स्पोर्ट्स की यूनियन मिनिस्टर अनुराग ठाकुर की पुनिंग चिंसिनखे चीफ मिनिस्टर हाई ऑल इंडिया फुटबॉल फेडरेशन AIFF अमदे मणिपुर लेंगा का MOU साइन तौनदुना लमदम असिगी ओइना मणिपुर स्टेट फुटबॉल एकेडमी सारगनी खेलो इंडिया स्कीम सु चही मंगा फारकपगा लोइनना इंडिया की प्राइम मिनिस्टर नरेंद्र मोदी ना मणिपुर येलहौ मसाना ओरिबा थांगता सगोल कांगजे अमदे हियांग तानबना चिंगबा सखंग बिदुना मालेंगी थाकता पुखटपि बंगमले अमरोमदा मणिपुर की ओलंपियन क्यागी मगुन मखोइना सानबगी लमदा लौरिबा थौदांगसिंग सखंगबगा लोइनना स्टेट असिदा सेमगतलिबा नेशनल स्पोर्ट्स यूनिवर्सिटी असि अथुगु मतमदा मपुंग फान लुसिंदुना सानबगी लमदा हेन सानबगी लमदा हेना चाकोट हनबा वाफम सु चीफ मिनिस्टर ना यूनियन मिनिस्टर की मफम दा थंखे Our country will harness our vast sporting talent effectively, and very soon India will emerge as a great sporting nation. India can qualify World Cup in football also, and that is the reason why we have decided to open one
Football State, Manipur Football State Academy, along with the associated with the Argentina Football Association. We have already contacted, and if the sports ministry gives some more support, definitely we, India, can join in the World Cup in the next 10 to 15 years. It is my confidence. The deliberation during the 2 days will help understand our sports sector better and help serve policies and the scientific program for India's emergence as a sports powerhouse in every discipline in the world, and not just only. Thabak ama tauba matamda afabada phai haiba ngamba fatabana fatte haiba ngambagi generation ama lamdam asida lakpase afaba khudamni haina Chief Minister N Brena phongdokre. Classic group of hotels ke saruk ama oina Imphal East District ke manung channa Kabolaikai da luxury 5-star hotel ama sagatnabagi ngase uref yung tambagi hotel Imphal ye sangai hall da pangtokhiba thauram da wangang laduna wafom ase Chief Minister na phongdokhibane. Thauram aduda Chief Minister N Bren, Mahut Minister Y Khemchan Yauna, Minister MLA Singh amadi Babina groups of company ki official kayana saruk yakhe. Thauram aduda wangang laduna Chief Minister N Bren hai lamdam asi sengbat pe yaba hiram kaya leiba lamdam amani haukiba chahi khara asida natana leibak asigi afaba ahongba kaya ama upa fangle masigi achawa khudam ama hairagadi SSC na lauba CAPF Constable GD ki exam the regional language sing the exam thanba yabagi manungda Manipuri loan su yaurakle amaromda matam amada mi amana afaba thabak ama tawbu matamda puning thawgatpa support tawbu watlame adumakpo hauziki mirol asidadi afaba thabak ama tawbu matamda support tawbu miyoi masing hele. Lamdam asigi achauba ahongba ama hairagadi thabak ama tawbu matamda afabada fai haiba ngamba fatabana fatte haiba ngamba gi generation ama lakpa asini asigumba matam asida aikhoigi lamdam asisu sangbat haugadabani haikhe loinana handak pangthokhiba Miss Femina India G20 gi mifam sing the guest sing na lamdam asida lakpa matamda leifam chafam gi oiba sing classic group of hotel na thodang pumba lauduna tekta kaidna pangthokhiba asigi damak classic group of hotel gi miyoi sing thagat phongdokhe. Ada mana sudah mengawal dari mana pun, ada maksud ada maksud baik itu semua. Anak namun aku kan musik itu kita ni mana aku kan mari kan tidak ikut pun semua. Tidak beri inborn sekali. Sekali. Apa dah orang baik pun. Firma baik. Apartment baik. Malu bi hospital itu ni. Tinggi dah pun yang mana ni. Cara baik pun Manipur, ekor Manipur, senaga misi itu senaga kingdom membuat tahu kan, banyak sasaran tahu kan, sahaja dia siapa main apa membuat kan membuat kan, masih long gale tu, language long gale, tapi jauh berapa bahasa kita tu kan Manipur language siapa, sini baik pun kan video membuat yang tu, apa yang sebenarnya bisa tu protect tu. Amaromda Babina Groups of Hotel ge Managing Director Dr. Des W na phongdokhibada ngasi uref yung tamliba 5-star hotel asi chahi ani makhai gi manungda haibadi English ngani kun manga ge sangai festival nangna naba solution gani haikhe loinana hotel asina 5-star hotel amana piba khudong chaba sing ado miyamna mapung fan fanganduna hospitality gi lamdam asi malem na masang takna bohona gani haikhe. Manipur da Lengak liba BJP ki manungda yanadaba leire haina miyamna thajanari ngai cherak asida Uripok AC ki MLA Kate Ragumani sungase Manipur Renewable Energy Development Agency Manireda ki chairman form dagi resign tawkre Khongthang asiga iroinana Chief Minister N Birenda aiba cherol pisinkre wahai pareng ani khak iba form thadokpagi cherolda MLA Ragumani na hai mahak masagi oiba maram amadi miyami apamba yenglaga hauziki fibam asida mahakna Manireda ki chairman oina makha chathabagi mathau tadre maram aduna chairman ki form dagi resign tongna becherol asi pishin bani haikhe ningsing ba yabadi haukiba nimit tarani gi manungda ihan hana hairo AC ki MLA Tes Radhe Shyamna CM ki advisor oibadagi resign tawkhe madugi matungda langthabal AC ki MLA Karam Shyamso Manipur Tourism Cooperation Limited ki chairman ki form dagi resign tawkhe makha tana wangjing tentha AC ki MLA Paunam Brojenso Manipur Development Society MDS ki chairman form dagi resign tawna khrabane atopa BJP ki MLA kharasu makhoi na paiba form sing dagi resign tawrakadauba leiri haina yamna thajaba yaba source amana newtv da phongdorakle Amaromda Chief Minister N Bren Maikaidagi MLA Kharana makhoi ki form dagi resign tawna khrabasu mahaki Council of Minister da karisu sokningai leite haina phongdokhiba lekhrabane
ngasi ayuk Imphal West District ke SPS ibomcha gi miteng makhada district police na jathakhiba drive the drug user tarago humdui fagat pangongkhre drug user sing adu not AOC ge mafam sing da drug season naram badage district police ke kangbuna fagat pangomkhibani fagat laba drug user sing adu mahausa gi punsi marelda hanjil hanna balamdam ase leiba tongan ba rehab center sing da thamduna treatment tathanaba thabak paket pa hokre amarom da war on drugs ke manung chana lamdam asidagi mayai kaba nisha maru phongna muthatuna kunai asibu kannaba thabak paket padan natana drug user singsu wakal tahanaba thabak paikhatle lamdam asegi miyamna su mateng pangiduna kunai asida mayai kaba nisha muthatna bokhona minase haina Imphal West District Police ke maikadigi appeal torakle Police na miyoy ama yamla bay heroin number 4 kg ahumga gram yankai matoiga kona nangarang Manipuri bazar dagi fare haide faraba miyoy adudi Lilong Chawbok Maren Kundage Muhammad Samir Khan jahi kulhumde apokpa Muhammad Hafizuddin Police dagi fangba paugi matung inang ngarang akang naba pau ama fangbadage Imphal East ki SP case ai sibakantagi meeting makhada district police asigi additional SP case herojit na luchingba team amana sangak fangi mafam amada mikup na homjingna senaduna laikhe chairak aduda jingnaningai oiba maongda Scorpio ama Manipuri tamna yangna thaurakpa thengna ke amadi police na khamna hairubada khamlamdana thaukhibadagi tanaduna Manipuri bazar mayada fawangomkhe adum oinamak gari dagi miyoy ani thoraklaga chenkhibadagi makhatana police ki team aduna tanaduna Lilong Chawbok Maren Kundage Muhammad Samir Khan hairiba miyoy ase Manipuri bazar dagi fawangomkhe mangondagi kg ahumga gram yankai mathoigi heroin number 4 yauba soap case tani ka humfu manga SUV Mahindra ama iPhone mobile 6s fagat pangomke faraba Muhammad Samir Khan phongdorapagi matung ina heroin number 4 sing adu Lilong dage drug lalon ba miyoy amagini amade mahake pautang matung ina Guwahati da puna ba tawbani haibasu khangbangomke mahang na makata na phongdorapagi matung ina drug sing adu puna bagi damak lupa lising kudmanga sumangon piraki haide thaudok asiga mari leinana Haingang police station na NDPS eki makhada case ama lakotuna makata na tizin ba hokre hari misi koi fajana magi kenosi para tunggal gari singsi koi mai gari do koi ki kenoki Mercedes mayagi prima pando do koi check to bani in presence of executive magistrate in presence of civil witness atuga mayam public mayam matum adum yawi yen khoppa dum yawi aduna yamno openly have tare and transparent go monga koi gari si high officer sim mayam ai sam yawi adu to ro koi Pajana check tawre gari si check taw matam sida agi gari ki conceal component me mai tare conceal tawraga component me amada magi sapu swap case suspected to containing heroin number 4 powder ko 265 number of swap cases ye koi gari sidagi recover tawra me Regional Institute of Medical Sciences RIMS ki thabak lobada scheduled tribe ki reservation mapung fana chanahalu haina taksilladuna All Tribal Students Union at Samna State asigi chingi mafam singda pung taragani thoigi total shutdown chathare miyamgi mahausa gi punsida chaun akai pire Chingi district sing Kangpokpi Senapati Urkhul Tamenglong Tengnopal Churchanpur Kamjong yauna moreda ngasi ayu pung 6 tagi hauduna chathariba total shutdown gi mami chaun takhe Total shutdown asina maram oiduna Chingi district singi headquarter sing fauduna miyam amani gari sing chathok chasin tawbada chauna khudong chadaba mai unakhe School college yauna lalon itike mafam sing thong londuna khuntak lansibaga chapmanakhe adum oinamak shutdown manungda Pamdaba thodok sing thokpagi paudi hojik fawgi oinadi leite loinana security force na mikup na hom sing na senaduna leite Thabak lobada scheduled tribe reservation mapung fana chana handuna chak thung chap chana fanghalu haina taksilladuna atsum amasung mari leinaba authority ka kayara khana unaduna wari sanarabaso makoina taliba demand sing adu thabak to anthokpage fibam udabadage total shutdown gi khongjang asi changsilakhibani amarom da chathariba total shutdown asigi matangda atsum gi secretary TP dining na phongdorakhibada Thabak lobu matamda atay category singe chakthungdage mullaga henjina loge haiban nate scheduled tribe reservation gi matung ina phongpham thokpa chakthung ado mapung fana phangjage haibani Government of Manipur led by N. Biren Singh, Honorable Chief Minister of Manipur. Mana kaubani. Ako na tawag si Ban Minister mayam na su Biren ki direction na su tawaga. Ako meeting tawag. Ay noy ki apama to tawbirge. Noy ki tawag si legally yaba pot nina. Minister masamang su haibne concern minister ako iga. Tuan ba department ki director su attend tawag ni dun dito. 34% ako ipigam to po piro. Ako thoido hindog na extra pamba nate decrease increase ko thoido hindog na extra. Maitay ki ako ki itin na nung siba maitay ki sit ako thoido hindog na niba natraga pamnaga hangbasu nate
ꯑꯩꯈꯣꯏꯒꯤ ꯄꯤꯐꯝ ꯊꯣꯛꯄ 34% ꯄꯤꯕꯤꯌꯣ ꯍꯥꯏꯕꯅꯦ ꯑꯗꯨꯒ ꯉꯔꯥꯡ ꯊꯣꯛꯈꯤꯕ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯍꯦꯜꯊꯅ ꯊꯣꯛꯈꯤꯕ ꯍꯣꯏ ꯈꯤꯇꯪ ꯗꯤꯄ꯭ꯂꯣꯃꯦꯁꯤ ꯑꯣꯏ ꯂꯦꯇꯔꯗ ꯅꯣꯏꯁꯨ ꯄꯥꯔꯝꯒꯅꯤ ꯎꯔꯝꯒꯅꯤ ꯃꯗꯨꯗ ꯀ꯭ꯂꯤꯌꯔꯤꯇꯤꯗꯨ ꯂꯩꯇꯦ ꯃꯗꯨꯗ ꯈꯤꯇꯪ ꯑꯩꯈꯣꯏ ꯑꯦꯠꯁꯨꯝ ꯁꯥꯏꯗꯒꯤꯁꯨ ꯅꯨꯡꯉꯥꯏꯇꯕ ꯐꯣꯡꯗꯣꯛꯑꯦ ꯃꯗꯨꯒꯤ ꯃꯇꯥꯡꯗꯁꯨ ꯈꯣꯡꯖꯣꯝ ꯂꯥꯟꯗ ꯊꯋꯥꯏ ꯊꯥꯈꯤꯕ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯄꯤꯔꯝꯕ ꯅꯤꯡꯇꯝꯕ ꯑꯗꯨ ꯉꯁꯤꯒꯤ ꯃꯤꯔꯣꯜꯅ ꯃꯄꯨꯡ ꯐꯥꯅ ꯉꯥꯛꯄ ꯉꯝꯂꯤꯕ꯭ꯔꯥ ꯍꯥꯏꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟꯅ ꯍꯥꯏꯈ꯭ꯔꯦ ꯋꯥꯐꯝ ꯑꯁꯤ ꯉꯔꯥꯡ ꯈꯣꯡꯖꯣꯝ ꯋꯥꯔ ꯃꯦꯃꯣꯔꯤꯌꯦꯜꯗ ꯄꯥꯡꯊꯣꯛꯈꯤꯕ 152ꯔꯛ ꯁꯨꯕ ꯈꯣꯡꯖꯣꯝ ꯂꯥꯟ ꯅꯤꯡꯁꯤꯡ ꯄꯥꯂꯟ ꯊꯧꯔꯝꯗ ꯐꯣꯡꯗꯣꯛꯈꯤꯕꯅꯤ ꯊꯧꯔꯝ ꯑꯗꯨꯗ ꯃꯅꯤꯄꯨꯔꯤ ꯒꯚꯔꯅꯔ अनुशिया उइके राज्य सभा की एमपी सना जाउबा लेसेंबा मिनिस्टर अमदे एमएलए सिंह पुलिस अमदे सिविल के मकोक थोंबा ऑफिशियल सिंह सरुक याखे चीफ मिनिस्टर न लुचिंगदुना पौना ब्रजबासी याउना अथौबा सिंह मफमदा हाइकट लेकट तंबगा लोइना गन सेल्यूट पिदुना इकाई खुमनबो उतखे थौरम अदुदा वांग आंगलदुना चीफ मिनिस्टर एन ब्रेन फोंदोखिबदा अखोगी फुरुप असे पुवारीदगी हौदुना मीना लाक्चबा यादना लाकपने कलापानीद लेरबा महाराज कुलचंद्रना ब्रिटिश सिंह थांखिबा वाफम अमदा इमा लेबाकना मिखा पोलगा अइना निंगथौ अइना करमना लेगनी इरमदमना निंगतमलब मतमदा अइ अमुक हनगनी हाइबा मतिंग लेबा वाफम असे ngasiगी मिरोलना काफम थोक्ते अइखोगी इपा इपु सिंगना मिखा पोने हिंगबा पामदबा मिकुप अमतंग ओइरबसु निंगतमना हिंगलंबा हेना फै खनखिबा वाखलोन अदुननी अदुना माइथीदनी खंगलबसु मायोकनबा लानफमदा अकी अक्ति लेरबा शक्ति लेरबा ब्रिटिश सिंगा हनबा लेतना लांथिंग नखे मखोइगी थौना लिंजेन अदो अइखोइना निंगसिंगदुना मदुगी मतुंग इनबा ngamnaba honagadaबने इमा लेबाकि लेबगी अइ लेरिबने हाइके महांगना मखा तारादुना हौखिबा चही 5-6 असिदा स्टेट असे तंगदु लेताबा लमदम अमा ओइरकपदगी ngasiदी मालेमदा लेरिबा मिपुम खुदिंगमकना मसक खंगबा लमदम अमा ओइरे लोइनना लाक्लिबा एप्रिल 23 अमसुंग 25 दा ऑल इंडिया की स्पोर्ट्स मिनिस्टर सिंगी ओइबा मिफम अमा पांगतोकदरिबा असिदा ऑर्गेनाइजेशन अमतना बन ब्लॉकेन चिंगबा तौबिगनो लोइनना मपाल लमदगी लाक्पा मियोइ सिंगी मबुकनिंगदा चिंगनगदबा थबक थरम अमता क्लब ऑर्गेनाइजेशन सिंगना तौबितनबा अमदी प्रेस मीडिया नसो लमदम असिदा अकाइबा ओइगदबा पाउ हापिदना बसो महांगना अपील तौरकले मखोइना लेबाक सिदि निंखा तंबसिंगा आगा थंबिरमे सही तरे खुंदाकपदगी हौरकांदा अवागा थेंगनदना आ निंथि टुरेल ताना थांग सामदना येकनबा अवा तांथोक्तना निंखा तंबदि थंबिरमे मतंदुदा थांग पाइबा सगोल तंबलामी खरनदि अखोगी बाउंड्री अलमी अखोय पुन्ना लाई पुन्ना थेंगनमिनरई पुन्ना हिंगमिनरई पुन्ना हिंगमिनरी पुन्ना हिंगमिनगने हाइबसे सिगी वाखलोंदा अखोय वाक तौगदबे ngasi ayuk Imphal West ki kamanu ki team amana lalhaubani haiba miyoi ama kongpal chingangbam lekai degi fare faraba miyoi adude Imphal East district ke manung channa leiba kongpal chingangbam lekai degi oinam Sanjoy Kumar jei nifuga mari apokpa oinam Ibohol Singh ne haire police tagi fangba paugi matung ina ngasi ayuk pung 9 lom tabada Imphal West ke kamando kangbu amana oinam Sanjoy Kumar bu mahak ki mayum degi fabani haire ahanbagi wahang pahongda Sanjoy Englishing ani sumna tarada kongpal kongkham lekai degi chawrin kauba misak amagi kuthangda organization asida yaubani amade hauzik Myanmar da leiriba kong banande bam lekai dege thokchom Brandy Maitai Elias Safongba Elias Victor Elias Anthony haiba miyoi amagi makhada thabak tobani haiba khangba ngamkhe mahak lenga ki kramachari singh amadi miyam degi sel khaibida su chenai haide party asigi thabak thauram singh tawbada seasonabani haiba higok machuge Honda Activa registration number MN01AF 2670 ama mobile handset ama Aadhaar card amasu fagale haide farba miyoi adu polam singa loinana Porampat police station da makhataba action lakhona basina kre haide Thangmaiban Hizam Dewan Lekai da Nupa Mayum da Laikhidrabe Laishram Dibya Misiga Mari Lainana Semkhiba JAC Amadi Imung Manungi Miyoi Singna Mihat Aduge Langla Langjin Athuba Matamda Putoktuna Mara Laiba Miyoi Sing Dandi Pigadabani Haina Imphal Police Station Tamna Thomjin Craig ngarang changsingkhiba khongjang aduda laikhidrabe divya ge mari mata amana phongdorakpagi matung ina mahaki misi ase mihathina hatokpani haibage chaun jingnaba lei laikhidrabe nupi asina mahakpu otpi neibire haina phone toroktuna khangalakhiba lei mahaki masada karigumba arumba pochak amana fuba chaibagi dakfamgi video phone da tharakhe fuba chaibadage asokpaduna maram oiraga Rims hospital da layeng lambagi report su lei amade misi ase mahak masana sijaba natte mihathina hatokpani haina phongdorakle mihat asigi asengba langla langjin athuba matamda puthokduna dandi pigadabane madu natrabade asiba masa lawdaba postmortem tawhandaba yauna makhal makha kayage khongdang tangkhikani haikhe khongjang aduda divya gi misi judicial inquiry chathagadabane stop domestic violence amade misi asigi achumba wayel bichar chathau haibana chingba placard kya su sizinaduna kholau kya laukhe makoina lona makoina plan tawraga makoina
anganse amchina phupi opi nai biro matungda hatopi bani anganse aduna akhoi hoje pamse nihat pase afaba jaga da lebi aro nihat pagi tandi sak sana an di thongda bibi ba si akhoi pamse si khangdi phawdi akhoi na makhal makha kya ge khoi sathara khini akhoi angang se lo hiro aduga hoje postmortem to basu yaro Yum sabagi yochaina electric wire ge HT line da thenglubadagi yum saba mystery ama hakchang gi saruk chada humfurong maina chakre thaudok ase ngarang ayu pung 10 makhairom taba matamda Imphal West District ke Singjamai police station gi manung chanba Singjamai leisangthem leikai da leiba Yurembam tomba chahi humfumari apok palai khidraba Yurembam guragi yum da thokibani maina chingbadagi tamthina chaklaba mioi aduna Khongman okram tuthektage sapam santa jai hongfu apok palai khidraba mani kawi sapam santana thabak suringai yochai aduna soibadage HT line da thengki maduda mahaki masa maina chakibani mai hek chingbaga mafam adugi akoibada leiba mioi singna mahakpo Jenims Hospital da hanbo ina pukatuna laikana ke tungda asopage fibam na maram oiduna Rims Hospital da refer tawke haujik sapam santa Rims ki casualty da mathau taba treatment sing chathari haide Laibak nungshiba kathokpa ngambagi wakalon adu aikhoigi lu tongda yauraba matamdada lamdam asigi apunbagi saktam ngakminaba ngamgani haina social and cultural activist Rakesh Nauren phongthokre all is home langjing achobagi miteng makhada konthojam maning lekai ahal laman singna ngarang konthojam maning lekai da sinduna konthojam chaubigi yumda pangthokiba chamga kunthagani thoi shuba khongjong lan ningsing thoram da Rakesh Nauren phongthokibani Mahang na hai laibak ningbagi wakalon ase angang oiringaidagi chelhangadabani wakalon ase chelhanaba angang singi textbook ta Manipur gi puari sing amadi athobisigi punsi wari marang kaina yahongadabani Manipur gi puari da khongjom lan haina ningsingnariba English amaga chanipan marifutara mathoigi Anglo Manipur war ase ngasigi mirol sina khak kauthokpa yaroi doba kanglaipak asibo kannaba songnakiba achoba lal amani matamduda British ke mayokta aikhoigi ipa ipusing aduna lauramba thodang sing asibu ningsingba haibase aikoi khudingmaki tawfom thokpa ithodang amani Indo-Myanmar border town More dangasi DSP More CH Anand Kumar gi luching makhada More police IB complex mamangda leiriba Maharaj Narsingh Park tai hauduna More bazar lambi gi nakyeta leiriba amot akai fata hauti sing ado National Highway 102 More Thongkong fauba Manipur police amade IRB na puna sit sengbagi thabak tathakre DSP More CH Anand Kumar na phongdokibada sit sengbagi thabak ado Kalen thana lakpaga amot akai kayadagi laina tina tholakadaba amasung lu nan leiba town ama ohenbada security force singi maikaidagi mateng khara da oirabasu pangba ngamna pandam da pangthokibani loina na More bazar da fangliba dukandar singna amot akai sing mafam chana thamiduna lu nan ba More town ama ohenaba honabada thodang lobiyo hain apil tawke Natural Health Clinic Kauba Clinic amang ngase Hairokpa Trade Tarabom Laikai da hangdokre hangdokpagi thoram adugi saruk ama oina patient taruk free da lying ke Dr. Pravina Taurangbom haibada arapa mafom da chatlaga physiotherapy treatment tawna bahona bada thainari ba khudong chada ba sing khara da oiraga so hanthana ba pandam da clinic asi hangbani hairaduna matungda lakpa patient sing da su ataba mamal da miyam da clinic asige khudong chaba piri haike Haujiki matamda physiotherapy asina sarugi anaba haibadi joint pain Khuzeng nungai taba muscle pain kok chikpana chingba singsu laying mangamle haike Ahi clinic PD Natural Health Clinic sida phangdaba khudong chaba singse ayambana saru sarangi nungai taba ke haibadi shoulder pain bu abai natragana khu nungai taba te khuzeng nungai taba khuding nungai taba adagi ayambana saru sarwa nungai taba tumagi therapy ba phangani ayambana physiotherapy na sina targa laying ba ma adagi aduna tragana acupuncture na yetum macha thilaga mai thajalaga natraga thajan bai thajan da bai automatic targa laying ma masal pe na chinga laying bai chipa dagi tumba ya da bai tumba da basu therapy hai da pe to ana ising ga le da hida ke mix targa ma ta ga treatment bi ba ilena le lagi batuni na diet nutrition have clinical nutrition or bai tragana weight management na koi yang kam bagi or bai PCOD or bai thyroid problem or bai diabetes or bai hypertension or bai adugu makhal kaya amagi diet se bai sidai yoga therapy hai na di laina di batung ina clinical yoga apply tawra season na
Aroibada Mari Pau Mana Pisari. Malem the Indian Sports the Mangal Thana Bharabada Center Amadi State ki Apunba Thogang Changi Haini Youth Affairs and Sport ki Union Minister Anurag Thakur na Haikre. Argentina ki Football Association ka khusam naduna India ki football team World Cup qualify oi bangam na bakhana balai de haina Chief Minister N Brena Kongokre. BJP की MLA सिंह माना पाइबा फॉर्म सिंह की रिजाइन तौबा तोकनद्रे MLA केस रघुमणि सुंगा से मनी रेदा की चेयरमैन फॉर्म दे रिजाइन तौख्रे इम्फाल वेस्ट डिस्ट्रिक्ट पुलिस न चथखिबा अखनबा ड्राइव तंगा से नॉर्थ एओसी दगे ड्रग यूजर तरागुमदे फागत पंगमख्रे Amadi reservation ki chakthung ningthi na pide haibagi wahauda atsumgi pung taragani thoi ki total shutdown tathare miyamgi mahausa ki punsida chaun akaiba pire. Matang asta nungchil gi newtv ki pau lushin jare tumidang pung nipan gi newtv ki pau meeting tabiyo.